मैम खुमजरी इम्पैक्ट न्यूज़ की मनहुंदा मैम तराम नोक्सरी मेरा था लोइख्रे हियांगै था पांखलकपसिदा मणिपुरदा लुहोंगबा हाइबे तारे लुहोंगबा की खोंगसेल से लुहोंग की मतम हाइ तारे लुहोंगी मतम सिदा लंबी सु याम सिनबा दुगा लुहोंगबसे ममांगैदा डिकेट अमानि सिदा गी ममांगदा लुहोंगंबा सिस्टम सिगा हौजिक लेरिबा हौजिक चन्नरेलिबा मोंग मथौसिगा कया यामना होंगलकलिबनो हाइबेदी मैमना मीडिया सोशल मीडिया तोान तोान चैनल है तारे उनरीबे लुहोंब की स्टाइल से पैसा यामना चंगहनबा अदगी लुहोंब की कल्चरल एक्टिविटीज है तारे थाबन चोंगहनबगुंबा मैम याउसलक्पा अदगी तोान तोान अखोगी चनदबा खुनाइदा चनदबा मौंग मतौसिंग लाक्पा मसिना मणिपुर की इकोनॉमीदा पॉपुलेशन दा इवन मणिपुर की पाखंग लैसाबिसिंगदा करी करंबा चैथेंग लाक्लिबनो ममांगदा अखोगी इंडिया की पैसा पाइब पृथ्वी पैसा पाइब मुकेश अंबानी की मचा अनंत अंबानी की 2024 की जुलाईदा होंगी लुहोंबसिदा 600 to 1 billion पैसा अदमाइना चंखी है अदु मणिपुर की लुहोंब अमदा चौराकना कदाई फाउद एक्सपेंडिचर तौरिबनो अदु मणिपुर की निंगोल सिंगना मपान की पिबा हाइदि बोर सिंगदा लुहोंबदा तौनरिबा मोंसिंग नत्रगना मणिपुर की पिबा सिंग लमदमसी की पिबा सिंगना मपान की निंगोल सिंग लो मतमदा चंदरी बवों मतौ मसिगो मयाम सिना साहायजबदुनी इकोनॉमी दा पॉपुलेशन दा इवन सोसाइटी सिदा करी करंबा चैथेंग पीरिबनो हाइबे मतंगदा मतम सिगी लुहोंबा खुनाइसिदा करी चैथेंग हाइबा टॉपिक दा खननबदा इम्पैक्ट न्यूज़ की स्टूडियो दा लेक्सिन बिरी पसे आई हेक थनना लेक्सिन बिरी जोजा डॉक्टर धनवीर लाइसम सोशल साइंटिस्ट आम दोजा धनवीर तरा नोक्सरी दोना मयाय दा लेक्सिन बिरी बा जा मयंगबम धनंजोय जनरल सेक्रेटरी इओल नि इओल हाइबसे इन्यात योखतपा लुप्तिन जनरल सेक्रेटरी नि ओजा धनंजोय तरा नोक्सरी लोइना मथाई तंग लेक्सिन बिरी ओजा नरेंद्र निगोंबा कल्चरल एक्टिविस्ट नि ओजा नरेंद्र तरा नोक्सरी आई अहम ओजा नरेंद्र कल्चरल एक्टिविस्ट अब ओइनाई असुम अहमद थमजगे अदु गेसिंग हाइजनिंग बम नक्तंग सिगिसी स्कोप से यामना साउथोंना खोइ नैनरुप से तेंतक तेंतक करी कई तौरिके हाइबदो कुंगना थमकांदा हेना येंगिबसिंदा वखल तागनेना खंजे अदुना सांग सांगना हाइबिरगदी अखोइना खननिंग बसिंदु योबंगमदबा याइन खले अदुना तस तरमगा खरा हेना अदाइदा तंग सुपसलगा थम्बीबना ख्वाइ नुगाइने ओजा दाइ ओजा नरेंद्र थमजनिंगिसी तसेना सही 2000 की अदाइदा दुम पाबदा डिकेट अमानि दुम पाबदा हौजिक सि लरिबा डिकेट सिदा ममांगी सही 10 कुन स्वाइन चखलकान येंकांदा होंगैबसिंग ओजा करी करी होंग उबगे हाइबा वाफमजिने सि हाना दादगी तंग ताजनि ओजा इम्पैक्ट टीपीबू मियंग ताबिरे ख्वाइ 10 पुमनमकपू मफम सिदगी थमोइ सेंना इकाइ खुमनो बुचरी वाफम खरदंग कांगजनबगी तंजा अमा फंगजबसी यामना लाइबक फबने हाइना लौजै हौजे हंगबिरिबा केकेगी वाहंगसिगी पाखुमसी आई मोतदी होंगे डिकेट खरसिगी मनुंगदा अखोइ ख्वाइदि होंगैसे अखोगी मेंटालिटी सिनी अखोगी वाखल अदुगा अखोगी मिटयेंग आउटलुक से साथीना अखोई करे हाइगदगे मपानगी मितौ तंबा मपानगी चटनरोल मपानगी सौखटपा मपानगी ओइबा युमलै करे मखोगी हिंबगी स्टाइल सी अखोई स्टेदा नम फूद पुसलनब होनबा मसिगी वाखलोल सिना मरम ओरकांदा अखोई थौदोक वाथोक खुदिमक्ता तपना 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 मसी कांगपनी मफम लेंगपनी खरुंग मफम जादबदा कोई सुम लेरपनी अखोई कल्चर अखोई ट्रेडिशन अखोई बिलीफ ngасidi खरुंग मफम जादबदा थंबा थ्रोक 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 नोंबा यौजम खरजु मदुदगी निकथोकपदना मसी यामना मयेंग ताथरअबा अदुमलबा मतम अमा हाइबदु हौजिक ओय से इसेंग सेंग हायकांदा अखोगी चटनबी अखोई कल्चर हाइबसिमक्तबु अखोगी सी याम सेंगना यामना अचौबा हौजिकदजु थंबिबदुनी याम पाक सौबा अमनी हाइबा कल्चर सिंग असि फावबा मनुंगदा सिमक्नी हाइदना हेक्ता हाइबा ngombote मियोइबगी हेक कनो तौरिबा अखोगी चटनरिबा युमलै करीदगी अंगकपनी इसै लीला जगोई अदु खतना कल्चर नते सिदी मपान थोंग रिचुअल्स में हमसे या अदुना मरम ओरकांदुदैदा अखोगी थाजनबीसे अखोगी ट्रेडिशन जि लाइबसे सिदैदा ngасidi साथीनो होंगे करिगिनो हारकांदा इ ngасai थमजगिदो मपानगी मतौसे तम्मकांदा अखोइसे सौखटपने हाइना खल्ले सिगी वाखलोन सिदने नमननो होंगैसे ngasi अखोई लुहोंगदो होंगेना ngasi अखोगी थोरम खुदिमक्तो होंगेना इवन अखोगी अहल लमनसिंग लेतबागी लाना थोरमगी थोरम फावदा ngасidi यामना होंगा अबने इसम समना हारकांदा मयुमदा अहल लमनसिंग दुगी लाना थोरमगी सक सोनगदब थरुम असे
lekai ahalaman yauna magi tinaramba marup mapang jing yauna sonarang thabak ase masi tokho kan da kare na sokot pa mapamda mapan gi state ta salaga na solani hena sanaba bau yauro ine si puna maksing sigi kano sing sina akoi na ohong bal si akoi luhong da khangde aduga akoi ek thorum khudimakta loina mo honge nahu nareng dei kari dagi khudimak si loina honge aidana ai ahan moina swai thamjage hongbosi sengna harakanda khoi manipur ki luhongba khatang special khoi ni yengjabai wani tongan tongan ba na hotnaring haibiri tino ja thodo khudi mata hongba lapasina maram more kanda masi hongbosi ni mayam pamna ba yai pamnaram da ba yai paisa pai ba kanguna hena sanghan ba paisa pai ba ayam da hena sanghan ba sina laire ba sing haita leje da ba sing da kayam effect lege haib du sune khoi thamja de ayo ja da hu lak sake masi matang hida di khoi iol na su yam kanna sanghan bi de tongan tongan ba awareness mathau tabra ado si thamtringe da hongai bising oza oza nare jun thamiri yam honge hai pai wafum ne oza dane gi mamangi khoi social media thokpam na ke kapai matang ke ka do mi mare ti hen wang tham ka nei hai mamang da so khoi gi luhong ba mamang da sana da ba ke ka pa sa pa pi khoi gi bor hai tare ko sanghalu ba gi wafam su du social media thamgi aduga amarom da khoi gi manipur gi mla amana su khoi gi 40 plus ki laisabi sing yum pan da bising da pension pi gi culture su dum tawe masina su dum kanari bsala phari bsala hoi mating pam du gi that is very important but maduna maiwona madaga dum sato shala do hongai sing che hojik si hong bu da sangai ba masal mayam se sang da ba ya da ba aduga sang da ba sang da su ya ba da sanghan ba se swai da kari kai difference oza kai kai theina bi thambi mane akoi ahong banai badi leigani culture oigera moigera khara khara di lengani ko lengdraga di akoi science ki beliefs ta leng do poti sire asiba poni ga jo haina bale ko but lengi ba posina akoi gi machi oiba core oiba nucleus oiba ko adugi thanung yong na sokpa akoi gi idea adu sokhradi akoi identity da challenge ama lakadawa aduna khara khajik phipanda tawde yadabai matamgi ko khara hongba macha macha khara hongba adumba kanwadi kasu kaite adubu ai khoigi luhong khongdong ba haibase khoi thaina ngai mamangai dagi khoina janarakoda masi thaina dagi khoina sum thengna jarakoda ojasing khala akhang hai singda khoina sum hangjaba matamda khoigi luhongbagi thoramse harau kumhai tawbugi mongda si tawnaramde yamna especially madugi laison tinson ki thorum dun hene importance piram emphasize torum me ado hojikti karmai tawge bu luhong basi khoigi festival dona important oina launa rakta ba laison tinson sina aduna nga sai gi festival oina torpa tongning ba paktaw do tawbo sina ai khoigi national identity da khoigi sopham thokta ba thanung yongna kor yongna sokpase masigumba situation asi leibadagi lamdam asida leiriba khoigi akhang hai oja guru mayam sina khoigi lan kanna kalingai manungdagi 2023 gi June July adai dagi thengkang kayara seminar workshop then matang adagi in camera meeting adagi khoigi akhang hai mayam gi comment loba moida kari leige loba moigi assessment moigi kari haitare ko thijen ba moida ideas mayam da koine share tora matungda ikon kona August ki 2024 की अगस्त तांग तरादा सिटी कन्वेंशन दा अखोई अचौब मिफम अमा तवे मिफम जेजदा मियामना पिरंबा अदुगा पेपर रीडर मयामना अदिगी तोंगान तोंगानबा मथांग मामांगदा वर्कशॉप तौगिबगी फीडबैक मयाम दु नैनरा कांदा मदुगी इंटरसेक्शन अमा फंगे इंटरसेक्शन से फंगे करी इंटरसेक्शन नो हाबदा फंगिबा इंटरसेक्शन की पॉइंट दा हारिजे अखोई हौजी अखोई खुनाय असिगी पोकपदगी सिबो भावता तौरिबा थबक थोरमसिदा यानजल्लिबा एक्सेस होइबा पोसिंगजे खरा लौथोक्तबा तारगदी मसे फिल्टर तहोदबा तारगदी तुंगदा लाकदबा खुनाइगी चा इशू सिंगसिदा मसे चनबी ओनगिबा याबगी अकीबा अमा लैबा एट द सेम टाइम अखोइगी नेशन गी अखोइगी जाति से सही लिसिंग कयागी पुवारी लैजै हाइजरिबनी पारी पुरी अखोइगी इपा इपुसिंगना पुकोकसिंगना चलंबा मचत्तो पाथांग पुथांग सुम समदरागा ngasi oi macha oi ba khoina mong madugi kaifadaba magi machaching do ngak tan thambaneba adu masiki kor gi oi ba machi oi ba saruk se sokhi taragadi pung mang manganeba adu samna haibda koi science ta jo hai ko akhoi gi leiriba microorganism gi magi nucleus to kaiba kanda adu siyeba virus du mangai magi nucleus to adu hingdradi sireba
Khunnaisida duga chap maneba Khunnai amagi masak taibako Khunnai amagi puruki saktamase akoi puari da thokiba thodo wa thok cha cha yutha ngangiba wangang sangang luhongbada sibada soliba mayamse masi mayamse tapna ida yawkhrakanda madurgi maduna akoigi nation gi identity si sagalakanda akoise kanano ene sakta koneba adugi poto maring marang halaba pakto to buya bo oitardi kon bagi generation chahi kun kunthra le matung dati akoise kanano ene takpada warakpagi phibam laeba aduna sungba situation se mase afaba changes nate this is not a good change afaba changes lahan barabadi aikoi magi machat to tangai phadaba kai phadaba machat singse kahendana thamba tai at the same time hairiba changes mayam se mathanna da change to bra ma atopa thengdabra hai tari si financially involvement layeba yes fijang khan bra chauna khalle fijang khalli je hoji khukhan lakhan je kamai khange da masi catalog pura la ani event organizer leini ko lakh ahum gine silere lakh mari phokine silere lakh tara gine silere karma pami aduda toroga mana ngasagi contract type of kano si tokhalak paneba awai adu madu tobudu akoina yam kana kano usalubagi wanate aduna aduda akoi economy je dependent economy neba fully depend Delhi da depend tawuneba mogi package khara pirakpaduna koi lakna baneba aduna lairaba state Manipur gumba per capita income lowest hoiba akoigi data gi matungina India gi state mayam si munung Manipur mathunda leba per capita income je 2022 phokta adu lan thokra matung dadi thanung yong changre crash tawreba okay aduna sigumba situation sida koina overall yengba kanda akoi paisa gi akoina pokpa sibagi maruina particularly luhongda chayam chading tawrise akoi khunai sina khunai gi halaman mapang ichi chal akhangai mayam sina munna khanda biraga masi khandhan ba mathok tai aduga hapchal liba mayam chana daba mayam se mase lokthokpada filter to fadre habase masi ba ai thamje filter to ba mathok tai habdri khoboti yam honge sahi manga tara se dai tare yo jadan bidala sage sai thambiri bani se kasge sain thambiri se cheng har kan da akogi luhong madana haijam luhong mulo kan da longjam ji kamai se ge maning hala chen maduni mamang chen mataba sigma se chen ma economy de amna depend torok pa du hoi sinpham kharasu lei te bate makeup ki sinpham to lei camera ki sinpham to ba mayam su lei ada fijang gi sinpham to mayam su lei sinpham ni ju kal libra great wang khala libra natraga maduna sasalla kan da sai de imung si da natraga khunai si da ma khoi gi oi ba moi ju sinpham ni sa oza tawdab su ya da ba kharasu lei adu ka hena to sulabra ha bisu ju koi hangda ba ya da question ma lai hai tare aduna expenditure ngasagi pre wedding gi rituals mayam lai kre haji pote horaga adagi pre wedding gi photo shoot mayam lai kre adagi wedding gi manung da lai ba tradition ningon chako bu hokta lai ba mayam ma ade post wedding badi matung da tha pharak mayam adu hoi adai da khara mu handa kre hai tare aduga sidai da firon dress da su jewelry da su ada arang mayam ma yaur bisi da sai da kana da boso da dan hai khara hena tawsulub sina man kana maning hanga da hai wa kamai tham da mi yeng da tawdabadi to pisa phai di torok adoi ni khaw ba da su tan ai tawing da tori ni nei ke dogi ga har put su yaw do nati masi gum se ke akhoi na yamna yeng do mi hori khoi mi gi generation se 1901 da de gi hole ko hole de khoi na akhoi yo ju ji sta generation ai sei kum ma sa do ni sei kum nga na miron lai do ni ko akhoi gi ima ga ai ga generation ani su nei se ai chana pa generation ahum su ada ai isu le je mari ne akhoi mu le wari bo ai si generation ko be swan khena ba la sida khoi ma hoi gi luhong du ai gi do hong de ba ai gi luhong du ai chana pa gi do hong de chana pa gi luhong da ye isu nu pa gi do hong hai ba kari gi no da generation ama da gi generation ama de generation ama ji la kan da ahong mu jam lai ne ba ai di mapan ji da social atmosphere ji da se khoi ima bu gi tv ukhale phone pai bu de pai khale akhoi matam da koi le pon de ne laltin le bi ni halen tor bi long da blab ama saina photo ma de prek long nga la ga mal tu ndo da ngang mun nari ne ba sundra habi ngai lai chin ji sida suyaw dana sok dana sakina diaro khara sokani ba adang sa ko daran joi ngam lo change la kani but it should be positive oi ga dong ham sida akoina sida yeng se ba
luhongba nahut nareng adagidi lana thoram adagi chaumba ipan thaba phiroi adagi tarpon katpa katpa loi lena mayam na laiting phuting do na pawra kino baton toroga thabak matam mangli mayam jingsi economy di matam si yori bani bang ate ne thabak sugada mi jing du laga aduda phamdana khotana leraga thabak tawdese luhong matam do ji office da kam hangyo director nung na acho sang yam ji office am thi khangaro mantri jing jai wari sab dane moi highest aduk batik la aduk lai gai na highest se mama hogi besai do 45 no do 45 yawi ba no do 35 yawi no do 45 yawi 37 yawi ai wari sab da adu moi jai u tali thumni ngam su no sat pagi ko adu horen dang lak tu ni ko adu no mo do 45 je no ala ga ni phatre ko ni phata ba du di sorati dum son de ni phagera pharoira aduna khara khara thabak tawbu ya ba policy program sinba ya do myam je thodo wa thodo loi le re mo ba ton tong de ba kari kai ha si kwai di phatri ji si ma ko adagi aina thamjaning bada adagi leiti inganu ya roi mi na na phasana luhonganu ya roi ba yes adu di kaido bugi akhoi community hall gumba mada leiting ta hapsalaga luhong da changma ma adu loi thambiraga luhongba ma semaga bara kha lauraga luhong yadro adu luhong du ade mai kana ju board ju kaina ru ju loi laknarani lainarani adagidi luhongba maru ba kha du lalani adagidi luhongba tholani ka diga du da ke gram du tholani shadi kem ti mudu ni adagi baton loi tawsala car yam du digaino hoji car man wai bam bu na ti mi luhongba lai du por ga tene ba ai ju gari por salani luhongba sa bai mi nap ke dikai de na ko ada ai horin chani mo kan de la ku su yori ko ada gari ga seti yang kai chama ga sali sei se nam pai na gob to na te ba luhong lai mi andu car loi pore ba gari loi pore ba ano bu lai bu train se aduna khoina sigi magi generation la ku si yeng bu da ada mayam no ji yam pakhat na dina tawde ya tabam yori sina kaina da yum ji sa matam da khwaidi makha foundation na leitre na foundation di matung ina mathon ku thra nga wange nifu wange wa khalai dana wa khalai me am tongan sajajanu ka sukai di rang ga ji tongan taijanu ka sukai di ma wa khalai me am tongan ma tane ba anungsi ta tawra di leite dana foundation mi yori ba samna rei ne ba ada foundation do adu yang phawe ne moi wange foundation phata di wang ya roi ba ada foundation an di lei ne ba any khunai ma gi phana am hong ju generation ji phana am sat khaju foundation am di lei ne ba adu da ne ba khoi gi na culture adu da bi da luhong wam da kai kai sangi sang da ya da lei ri ba sang da ya da myam du ga son bam thok ba tawum thok myam du ga taw di ai dana akhoi la kai da na akhoi le mi nei na akhoi la kai da kai do gi luhong mo ta na kai tu di khoi kai no naun na ju taw de ipan da ba de chaum ba da to ba du ta su taw de akhoi la kai luhong mo ta ne ba khoi pa sora ta ikabu ga kanu ga hingang na to ha adagi haji bo am ta pude hoji de khap khana akhoi undi pude akhoi la kai ji guru mo hum ne ba pura akhoi gi yam economy bo bai ta ne ado mi gi etei baton tor kan khoi saung mem yo ba khoi sum chat khoi gi sum kan dro ke su taw dro mi na ba ado luhong ba di khoi la kai je sinaki ne de ba chaung na hung ni ba thadok to de taw dro mi luhong dam saung tong mi de ke kya aduna amoi ro sagi yumbam du ne ba luhong ba da changi ba son ba khot pa adagi magi khoi gi kat ka da khot ka da pot chai adagi di tobi ga da ba khot pa lai so ti chon do adu di ya maru we khadana adu ma yaw da sa apun tre ba adu ga loina na togum thok khara hong khot pa ma taw du di ya re adu ga sagi yamna yum guding gi leite nga to khatna adagi di sagi chaje ali mo dam changan bu adu di pha bu di na tre adagi di sai ta da ina ai ga ma yang mo man dong di lei ai di babu pisa tha bu je di ai di sauje de ba ai tha ninge ba ke da an ora pom yang je masa mo na yam ton ta thawa sagan de ba adu babu te gi phang jara ba khar kha je masina moi sa thak pa khot pa tok je ba kharsa ho jaba fisu fisam tok je ba ko che moi da yam nungai jaba hai tare
ꯑꯗꯣꯝꯒꯤ ꯂꯥꯏꯟꯗꯨꯗꯤ ꯌꯦꯡꯉꯨꯔꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯊꯥꯏꯑꯕ ꯄꯩꯁꯥꯁꯦ ꯍꯧꯗ ꯑꯗ ꯀꯅꯥꯒꯨꯝꯕ ꯊꯣꯛ ꯑꯩꯉꯣꯟꯗ ꯀꯧꯊꯣꯛꯑꯒ ꯍꯪꯉꯛꯄꯁꯨ ꯍꯥꯏꯕ ꯑꯁ ꯅꯪ ꯑꯣꯖꯥꯁꯦ ꯃꯍꯧꯇꯦꯗ ꯄꯩꯁꯥ ꯊꯥꯏ ꯑꯩꯈꯣꯏ ꯊꯥꯅꯒꯨꯝꯁꯦ ꯍꯥꯏꯔꯒ ꯍꯥꯏꯕ ꯌꯥꯎꯋꯦꯀꯣ ꯑꯗ ꯑꯩ ꯃꯣꯠꯇꯣ ꯏꯌꯥ ꯌꯥꯖꯗꯦ ꯀꯩꯅꯣꯗ ꯑꯍꯟꯁꯤꯡ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯨꯔꯒ ꯂꯣꯏꯅꯃꯛ ꯌꯦꯡꯉꯨꯔꯒ ꯇꯧꯕ ꯌꯥꯕ ꯇꯧꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯈꯥꯏꯗꯣꯛꯑꯒ ꯇꯧꯐꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯍꯣꯏ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕꯐꯥꯎꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯃꯌꯥꯝꯁꯦ ꯁꯤ ꯌꯥꯝ ꯂꯩꯕ ꯖꯥꯇꯤ ꯍꯥꯏꯁꯤ ꯌꯥꯝ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃꯅꯦꯕ ꯑꯇꯩꯗꯒ ꯄꯣꯠꯂꯩ ꯂꯩꯕ ꯖꯥꯠꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯂꯩꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯡꯗꯅꯕ ꯉꯁꯥꯏꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯔꯒꯀꯣ ꯏꯔꯥꯡ ꯄꯂꯥꯡꯁꯤ ꯌꯥꯝ ꯍꯦꯟꯅ ꯍꯥꯞꯇꯅ ꯍꯟꯊꯅ ꯃꯤꯉꯣꯟꯗꯒꯁꯨ ꯕꯥꯇꯣꯟ ꯄꯣꯇꯧ ꯇꯧꯗꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯌꯥꯝ ꯏꯁꯝ ꯁꯝꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯌꯥꯝ ꯆꯠꯍꯟꯗꯕꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯂꯨꯄꯥ 10 ꯈꯛꯇꯪ ꯆꯪꯉꯦꯅ ꯑꯗ ꯍꯥꯏꯔꯛꯄꯗꯣ ꯑꯣꯀꯦ ꯅꯨꯄꯤ 5 ꯑꯗꯨꯒꯤ ꯑꯗꯩ ꯑꯑꯣꯟꯄꯣꯠꯁꯤꯅ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯕ ꯆꯟꯗꯜꯒꯤ ꯀꯩꯅꯣꯃꯗ ꯀꯩꯅꯣ ꯀꯔꯤ ꯍꯥꯏ ꯈꯨꯖꯥꯏꯗꯧ ꯇꯧꯕ ꯎꯒꯤ ꯑꯃꯗ ꯔꯦꯁꯝꯒꯤ ꯐꯤ ꯉꯛꯇ ꯌꯥꯅꯕ ꯑꯃ ꯌꯥꯎꯔꯝꯃꯦ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯔꯨ ꯑꯣꯏꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯌꯥꯝꯅ ꯃꯥꯒꯤ ꯃꯥꯒꯤ ꯆꯠꯅꯕꯤꯅꯤꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯣ ꯌꯨꯝꯐꯝꯗꯨꯗꯤ ꯀꯥꯏꯕ ꯌꯥꯗꯦꯗꯅ ꯑꯗꯨꯒ ꯌꯨꯝꯐꯝꯗꯨ ꯌꯥꯎꯔꯒꯗꯤ ꯑꯇꯩ ꯍꯥꯞꯆꯜꯂꯤꯗꯣ ꯍꯥꯞꯆꯤꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯌꯨꯝꯐꯝꯗꯨꯗꯤ ꯀꯛꯊꯠꯄ ꯌꯥꯗꯦꯗꯅ ꯑꯣꯀꯦ ꯑꯩ ꯑꯣꯖꯥ ꯅꯔꯦꯟ ꯁꯤꯗꯩꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯣꯖꯥ ꯅꯔꯦꯟꯗ ꯑꯩꯈꯣꯏ ꯃꯦꯔꯤꯌꯦꯖꯀꯤ ꯁꯤꯁꯇꯦꯝꯁꯤꯗ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯌꯨꯝ 50-60 ꯂꯩꯔꯦ 50-60ꯁꯤ ꯆꯌꯣꯜ ꯊꯥ ꯑꯃꯗ ꯍꯟꯗꯛꯀꯤ ꯍꯤꯌꯥꯡꯒꯩ ꯊꯥꯁꯤꯗ ꯈꯔ 4-5ꯗꯤ ꯂꯩꯀꯥꯏ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯁꯤ ꯂꯩꯀꯥꯏ ꯑꯃꯗ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯁꯝ ꯂꯥꯛꯁ ꯈꯔ ꯃꯥꯒꯤ ꯑꯑꯣꯟꯄꯣꯠꯇ ꯑꯑꯣꯟ ꯇꯝꯖꯕꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯔꯦ ꯃꯥꯒꯤ ꯑꯔꯩ ꯂꯩꯇ ꯕꯠ ꯗꯦꯀꯣꯔꯦꯇꯤቭ ꯑꯥꯏꯇꯦꯝꯁꯇ ꯑꯗꯨꯒ ꯑꯟꯅꯦꯁꯦꯁꯔꯤ ꯑꯥꯏꯇꯦꯝꯁꯇ ꯑꯟꯅꯦꯁꯦꯁꯔꯤꯗꯤ ꯍꯥꯏꯕꯃꯛꯇꯤ ꯐꯖꯔꯔꯣꯏ ꯉꯝꯖꯕꯗꯤ ꯇꯧꯖꯕꯅꯤ ꯍꯥꯏꯔꯛꯀꯅꯤ ꯁꯤꯗꯩꯗ ꯃꯦꯔꯤꯌꯦꯖ ꯍꯣꯜ ꯀꯥꯏꯅ ꯍꯥꯏꯔꯛꯏꯕ ꯉꯁꯥꯏ ꯑꯃꯗꯨꯅ 5ꯃꯛꯇꯨ ꯂꯣꯏꯅꯃꯛ ꯇꯧꯕ ꯌꯥꯕꯒꯤ ꯏꯚꯟ ꯍꯣꯇꯦꯜꯗ ꯍꯣꯡꯅꯕꯒꯤ ꯆꯠꯅꯕꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯦ ꯃꯐꯝ ꯂꯩꯇꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯤꯒꯨꯝꯕ ꯁꯤꯁꯇꯦꯝ ꯑꯃ ꯑꯁꯤꯅ ꯃꯗꯨ ꯃꯤꯔꯩꯕꯥꯛꯀꯤ ꯃꯇꯧ ꯇꯝꯃꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯋꯥꯏꯗ ꯑꯣꯖꯥ ꯙꯔꯃꯕꯤꯔꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯤ ꯀꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯐꯝꯗꯨ ꯍꯣꯏ ꯍꯣꯇꯦꯜꯗ ꯇꯧꯕꯗꯅ ꯇꯣꯉꯥꯟ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤ ꯃꯦꯔꯤꯌꯦꯖ ꯍꯣꯜꯒꯨꯝꯕ ꯑꯃ ꯇꯧꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯄꯔꯃꯤꯅꯦꯟ ꯑꯣꯏꯅ ꯊꯝꯕ ꯍꯟꯗꯛꯀꯤꯗꯤ ꯁꯤꯗ ꯂꯨꯍꯣꯡꯕ 5ꯁꯤ ꯇꯧꯔꯅꯤ ꯀꯥꯏꯅ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗ ꯃꯤꯠꯌꯦꯡ ꯀꯃꯥꯏꯅ ꯊꯝꯃꯤ ꯁ꯭ꯋꯥꯏꯗ ꯃꯁꯤꯒꯤꯁꯤ ꯑꯣꯖꯥ ꯙꯔꯃꯒꯤꯁꯨ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯏꯃꯨꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯏꯒꯣꯅ ꯋꯥꯡꯕ ꯁꯣꯁꯥꯏꯇꯤ ꯑꯃꯅꯦꯕ ꯑꯩꯈꯣꯏꯁꯤ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡꯁꯤ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯖꯦꯅꯔꯦꯜ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐꯤꯆꯔꯁꯨ ꯌꯦꯡꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯁ꯭ꯇꯦꯇꯁ ꯃꯌꯥꯝꯁꯤꯡꯁꯨ ꯌꯦꯡꯉꯒ ꯑꯣꯖꯥꯒꯤ ꯀꯥꯡꯂꯣꯟ ꯑꯃꯈꯛ ꯃꯥꯅ ꯁꯤꯁꯇꯦꯝ ꯑꯃꯈꯛ ꯃꯥꯅ ꯈꯟꯖꯕ ꯑꯗꯨꯅꯦꯕ ꯑꯗ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯒꯤ ꯏꯒꯣꯒꯤ ꯀꯩꯅꯣꯁꯤ ꯑꯉꯛꯄ ꯐꯪꯅ ꯋꯥꯡꯅ ꯂꯩꯈ꯭ꯔꯖꯥꯠꯅꯦꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯉꯥꯡꯅꯔꯦ ꯍꯥꯟꯅꯁꯨ ꯍꯥꯏꯅꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯃꯇꯪꯗꯤ ꯑꯩ ꯐꯤꯗꯕꯦꯛ ꯃꯆꯥ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦꯀꯣ ꯂꯨꯍꯣꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯂꯦꯕ ꯌꯥꯝꯅ ꯇꯣꯏꯅ ꯎꯏ ꯌꯥꯝ ꯇꯣꯏꯅ ꯈꯪꯉꯤ ꯌꯥꯝ ꯀꯅꯥꯗ ꯀꯔꯤ ꯇꯧꯔꯤ ꯑꯩ ꯂꯣꯏ ꯎꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯉꯥꯡꯅꯔꯝꯕ ꯏꯌꯣꯜꯒꯨꯝꯕ ꯑꯃꯅꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯒ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕꯁꯤꯒꯗꯤ ꯈꯔ ꯈꯤꯇꯪꯗꯤ ꯈꯦꯠꯅꯕꯁꯤ ꯁ꯭ꯂꯥꯏꯠꯂꯤ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯦꯕ ꯑꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯣꯖꯥꯒꯤꯁꯦ ꯋꯥꯐꯝꯁꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯌꯥꯝ ꯐꯩ ꯑꯩꯈꯣꯏꯁꯨ ꯌꯥꯒꯦ ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯁꯨ ꯂꯣꯏ ꯇꯧꯏꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯂꯣꯏ ꯇꯧꯔꯤꯅꯤ ꯇꯧꯕ ꯍꯥꯏꯕꯕꯨ ꯃꯤ ꯑꯃꯠꯇꯒ ꯅꯠꯇꯦ ꯄꯨꯂꯞꯀ ꯍꯣꯡꯉꯤꯅꯤ ꯀꯩꯅꯣ ꯄꯩꯁꯥ ꯃꯥꯡꯍꯟꯗꯦ ꯃꯇꯝ ꯃꯥꯡꯍꯟꯗꯦ ꯄꯨꯂꯞ ꯁꯣꯟꯒꯗꯕ ꯃꯤꯗꯨꯅ ꯃꯣꯏ ꯀꯩꯅꯥ ꯑꯅꯤ ꯑꯗꯨ ꯄꯨꯂꯞ ꯇꯧꯔꯒ ꯁꯣꯜꯂꯤꯅꯤ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒꯤꯁꯨ ꯃꯤꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯒꯅꯤꯀꯣ ꯆꯠꯅꯕꯤꯁꯤ ꯃꯤꯅ ꯁꯦꯝꯕꯅꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯁꯦꯝꯕꯗꯤ ꯀꯩꯝ ꯀꯥꯏꯕꯗꯤ ꯂꯩꯇꯦ ꯇꯪꯕꯁꯨ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯆꯠꯊꯔꯛꯄ ꯊꯝꯃꯝꯃꯕ ꯃꯥꯒꯤ ꯌꯨꯝ ꯑꯃꯃꯝꯒꯤ ꯌꯨꯝꯂꯦꯞ ꯂꯩꯔꯤꯕ ꯑꯃꯃꯝꯒꯤ ꯌꯨꯝꯂꯦꯞ ꯆꯥꯔ ꯑꯃꯃꯝ ꯇꯝꯖꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣꯝꯗ ꯌꯦꯡꯉꯨꯔꯀꯥꯟꯗꯨꯗꯩꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯃꯔꯝꯗꯤ ꯏꯄꯥ ꯏꯄꯨꯕꯨ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯜꯆꯔꯕꯨ ꯃꯁꯛ ꯈꯪꯕꯅꯦ ꯑꯩꯈꯣꯏꯅ ꯀꯜꯆꯔꯕꯨ ꯉꯥꯛꯇꯅ ꯆꯠꯂꯤꯕ ꯍꯥꯏꯕꯁꯦ ꯏꯄꯥ ꯏꯄꯨꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯅꯦꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯀꯜꯆꯔꯕꯨ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯕꯨ ꯀꯜꯂꯤꯕꯅꯦꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨ ꯂꯩꯇ꯭ꯔꯕ ꯐꯨꯔꯨꯞꯇꯨꯗꯤ ꯃꯍꯥꯝ ꯇꯥꯔꯕ ꯖꯦꯔꯣ ꯆꯠꯂꯕ ꯐꯨꯔꯨꯞ ꯑꯃꯅꯦꯅ ꯂꯧꯒꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯈꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯣꯡꯕꯤꯔꯣ ꯌꯥꯔꯦ ꯑꯣꯖꯥꯒꯤꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯁꯟꯁꯤ ꯇꯧꯁꯦ ꯍꯥꯏꯔꯁꯨ ꯍꯌꯦꯡ ꯍꯦꯛꯇ ꯇꯧꯁꯦ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛ ꯈꯤꯇꯪ ꯋꯥꯒꯅꯤꯅ ꯈꯜꯂꯤ ꯃꯇꯝ ꯆꯪꯒꯅꯤ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯄꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯃꯁꯤ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯗꯨꯕꯨ ꯍꯌꯦꯡ ꯍꯦꯛꯇ ꯑꯣꯚꯔꯅꯥꯏꯠ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯗꯨꯃꯗꯤ ꯈꯤꯇꯪ ꯋꯥꯒꯅꯤ ꯀꯨꯝꯕꯤꯌꯣ
ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯍꯣꯡꯕꯤ ꯉꯥꯛꯇꯅꯤ ꯂꯣꯏ ꯍꯣꯡꯕꯤꯌꯣ ꯍꯣꯡꯕꯒꯤ ꯉꯁꯥꯏꯒꯤ ꯐꯤꯖꯪ ꯈꯟꯕꯒꯤ ꯀꯔꯤꯒꯤ ꯍꯥꯏꯕꯗꯣ ꯁꯤꯅ 10 lakhs ꯐꯥꯎꯒꯤ ꯃꯑꯣꯡꯅꯤ ꯁꯤꯅ 7ꯅꯤ ꯁꯤꯅ 5ꯅꯤ ꯁꯤꯅ 3ꯅꯤ 2-1-2ꯒꯗꯤ ꯂꯩꯕꯖꯥꯟꯇ꯭ꯔꯦꯗ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯁꯤ ꯇꯧꯗꯕ ꯌꯥꯗꯕ꯭ꯔꯥ ꯅꯝꯕꯔ 1 ꯇꯧꯕꯤꯌꯣ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯍꯣꯡꯗꯕ ꯌꯥꯕ꯭ꯔꯣ ꯐꯖꯕꯕꯨ ꯀꯩ ꯐꯤꯔꯣꯟ ꯑꯅꯥꯟꯕ ꯑꯃ ꯁꯦꯠꯂꯛꯄ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯠꯂꯤꯁꯤꯗꯤ ꯁꯤ ꯆꯠꯅꯕꯤꯅꯤ ꯀꯩꯅꯣ ꯁꯦꯠꯇ꯭ꯔꯒꯗꯤ ꯑꯉꯥꯎ ꯁꯥꯗꯅ ꯊꯥꯏꯅꯒꯤꯗꯨꯗ ꯍꯟꯖꯤꯜꯂ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯦ ꯍꯦꯟꯅ ꯑꯦꯛꯁꯄꯦꯟ ꯇꯧꯕ ꯑꯗꯨꯗꯒꯤ ꯈꯔ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯗꯤ ꯀꯜꯍꯧꯁꯤ ꯍꯥꯏꯕꯅꯦꯕ ꯃꯗꯨꯗ lakh 10 ꯆꯪꯗꯅ ꯐꯤꯖꯪ ꯈꯜꯂꯤꯕꯗꯣ ꯐꯤꯖꯪꯗꯨ ꯈꯛꯇꯪ ꯂꯨꯍꯣꯡꯕꯗꯨ ꯑꯣꯏꯕ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯐꯤꯖꯪ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯥꯒꯤ ꯑꯆꯥꯅꯕꯒꯤ ꯊꯛꯅꯕꯒꯤ ꯑꯇꯩ ꯑꯇꯩ ꯃꯒꯨꯟ ꯉꯥꯛꯂꯛꯀꯗꯣꯔꯤꯕꯅꯦꯕ ꯂꯣꯏ ꯉꯥꯛꯄꯗ ꯑꯣꯏꯅ ꯑꯉꯛꯄ ꯐꯪꯅ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟ ꯑꯃꯅꯦꯕ ꯆꯠꯂꯤꯁꯦ ꯃꯁꯤꯒꯤꯁꯤ ꯃꯉꯣꯟꯗꯒꯤ ꯆꯠꯄꯅꯦꯗꯤ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯇꯁꯦꯡꯕꯒꯤꯗꯤ ꯃꯗꯨꯒꯤ ꯏꯃꯦꯖ ꯃꯗꯨꯒꯤ ꯏꯝꯄꯦꯛ ꯃꯗꯨꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯗꯨꯗꯤ ꯁꯣꯁꯥꯏꯇꯤꯗ ꯇꯥꯏꯌꯦꯕ ꯁꯣꯁꯥꯏꯇꯤꯗ ꯇꯥꯕꯗꯨꯗꯅꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯈꯥꯏꯗꯣꯛꯑꯀꯥꯟꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕꯅ ꯉꯝꯗꯅ ꯑꯩꯈꯣꯏ ꯇꯧꯖꯕꯅꯤ ꯅꯣꯏ ꯉꯝꯗꯕ ꯅꯣꯏ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯅ ꯑꯩ ꯑꯉꯝꯕꯗ ꯇꯧꯕꯅꯤꯅ ꯃꯆꯤꯟ ꯊꯣꯛꯅ ꯀꯥꯡꯊꯣꯔꯛꯏꯁꯤ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯁꯣꯁꯥꯏꯇꯤ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯈꯛꯇꯅ ꯉꯝꯃꯦ ꯑꯩꯅ ꯕꯦꯂꯦꯟꯁꯤꯡ ꯇꯧꯕꯤꯌꯨ ꯌꯦꯁ ꯑꯩꯅ ꯄꯪꯇꯧ ꯇꯧꯕ ꯉꯝꯃꯤ ꯒꯥꯏꯗꯅ ꯄꯪꯇꯧ ꯇꯧꯕꯗꯨꯁꯨ ꯐꯠꯇꯦꯕ ꯆꯨꯝꯗꯦ ꯍꯥꯏꯕ ꯃꯌꯥꯝꯒꯤꯁꯨ ꯈꯔ ꯌꯦꯡꯕꯤꯒꯗꯧꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯌꯦꯡꯕꯤꯔꯣ ꯃꯈꯣꯏꯗ ꯆꯪꯉꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤꯡꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯏꯀꯅꯃꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯕꯣꯔ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯃ ꯑꯣꯏꯒꯗꯧꯔꯤꯕ ꯍꯥꯏꯔꯦꯀꯣ ꯄꯤꯕꯥ ꯑꯃꯗꯤ ꯂꯩꯃ ꯑꯅꯤꯗꯨꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯀꯥꯟꯅꯅꯕ ꯄꯔꯝ ꯑꯃ ꯁꯦꯝꯕꯤꯕꯗꯤ ꯀꯔꯤ ꯀꯥꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯥꯎꯊꯣꯛꯆꯅꯅꯕ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯃꯁꯥꯒꯤ ꯃꯇꯤꯛ ꯋꯣꯛꯅ ꯂꯩꯖꯕ ꯇꯥꯔꯕꯁꯨ ꯃꯗꯨꯅ ꯀꯔꯤ ꯁꯦꯅꯤꯡ ꯑꯃ ꯏꯄꯥꯅ ꯀꯥꯛꯄꯤꯔꯛꯄꯅꯤ ꯏꯃꯥꯅ ꯄꯤꯔꯛꯄꯅꯤ ꯑꯩ ꯑꯗꯨꯅ ꯄꯤꯔꯛꯄꯅꯤ ꯏꯇꯣꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯅ ꯃꯗꯨꯅ ꯁꯦꯅꯤꯡ ꯑꯣꯏꯅ ꯊꯝꯃꯀꯥꯟꯗ ꯃꯥꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯗꯨ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯃꯃꯥꯏ ꯄꯥꯛꯑꯣꯏꯗ꯭ꯔꯣ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯈꯟꯅꯕ ꯌꯥꯗꯕ꯭ꯔꯥ ꯑꯣꯖꯥ ꯁꯤꯗꯩꯗ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒꯤ ꯕꯖꯦꯠꯀꯤ ꯐꯤꯕꯝ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯐꯤꯖꯪꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯗꯨꯒꯤ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯍꯦꯟꯒꯠꯈꯤꯗꯅ ꯀꯅꯥꯒꯨꯝꯕ ꯆꯩꯊꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯈꯔ ꯂꯩꯖꯗꯕꯁꯤꯡꯗꯗꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯈꯜꯂꯤ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯗꯦꯇꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯨꯝꯃꯤ ꯕꯔth ꯔꯦꯠ ꯑꯗꯒꯤ ꯐꯔꯇꯤꯂꯤꯇꯤ ꯔꯦꯠ ꯄꯣꯄꯨꯂꯦꯁꯟ ꯒ꯭ꯔꯣꯊ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯅꯤꯁꯤꯒꯤ ꯗꯤꯐꯔꯦꯟꯁꯁꯦ ꯌꯦꯡꯀꯥꯟꯗ ꯕꯔth ꯔꯦꯠꯁꯤ ꯏꯟꯗꯤꯌꯥꯒꯤꯅ 13.9 per 1000 ꯑꯣꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯅ 13.3 per 1000ꯅꯤ ꯁꯤꯁꯨ ꯔꯨꯔꯦꯜ ꯑꯃꯁꯨꯡ ꯑꯔꯕꯥꯟꯒꯤ ꯗꯤꯐꯔꯦꯟꯁ ꯂꯩ ꯔꯨꯔꯦꯜꯗꯅ 13.3 ꯑꯃꯨꯛ ꯑꯣꯏꯕ ꯑꯗꯨꯒ ꯑꯔꯕꯥꯟꯗ ꯃꯅꯤꯄꯨꯔꯒꯤꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ ꯃꯅꯤꯄꯨꯔꯗ 12.8 ꯂꯩꯕ ꯑꯔꯕꯥꯟꯗꯅ ꯋꯥꯈꯜꯁꯤ ꯈꯔ ꯍꯦꯟꯅ ꯇꯥꯟꯅꯔꯛꯄ꯭रा ꯅꯠꯇ꯭ꯔꯒ ꯔꯨꯔꯦꯜꯗꯅ ꯈꯔ ꯍꯦꯟꯅ ꯇꯥꯟꯅꯔꯛꯄ꯭रा ꯁ꯭ꯋꯥꯏꯁꯤ ꯏꯐꯦꯛꯅꯤ ꯂꯩꯔꯛꯏꯁꯦ ꯑꯗꯣ ꯐꯔꯇꯤꯂꯤꯇꯤ ꯔꯦꯠ ꯍꯥꯏꯗꯤ ꯑꯉꯥꯡ ꯄꯣꯛꯄ ꯈꯣꯠꯄꯒꯤ ꯆꯥꯡꯁꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ 2.2% ꯂꯩꯕꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ 2.17ꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯔꯤꯆꯨꯋꯦꯜꯁ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯁꯤꯛꯀꯤ ꯀꯥꯡꯕꯨꯁꯤ ꯁꯤꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯍꯣꯡꯕ ꯖꯥꯇꯤꯅꯦꯅ ꯄꯥꯏ ꯑꯗꯨꯒ ꯃꯨꯁꯂꯤꯝꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯅ ꯍꯣꯏ ꯄꯣꯂꯤꯒꯦꯃꯤꯒꯤ ꯁꯤꯁꯇꯦꯝꯗꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯒ ꯄꯔ ꯍꯦꯠꯇ ꯂꯩꯕ ꯃꯇꯝꯗ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯁꯨ ꯅꯦꯚꯔ ꯃꯦꯔꯤꯠ ꯀꯥꯏꯅ ꯍꯥꯏꯕ ꯅꯨꯄꯥ ꯃꯁꯤꯡ ꯅꯨꯄꯤ ꯃꯁꯤꯡꯁꯦ 57% ꯌꯧꯋꯦꯕ ꯗꯦꯇꯥꯁꯦ 2021ꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯌꯧ 2020 ꯁ꯭ꯋꯥꯏꯒꯤ ꯀꯥꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯂꯨꯍꯣꯡꯖꯔꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦꯅ ꯂꯧꯔꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯍꯦꯜꯊꯀꯤ ꯗꯥꯇꯥ ꯁꯣꯁꯤꯌꯦꯜ ꯍꯦꯜꯊꯀꯤ ꯁꯤꯁꯇꯦꯝꯁꯤꯗ ꯉꯁꯥꯏ ꯂꯨꯍꯣꯡꯉꯔꯣꯏ ꯍꯥꯏꯇꯥꯔꯗꯤ ꯄꯣꯄꯨꯂꯦꯁꯟ ꯒ꯭ꯔꯣꯊꯁꯤ ꯃꯁꯥꯅ ꯍꯟꯊꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯗꯨꯋꯥꯏꯗꯨꯗ ꯄꯤꯕ ꯌꯥꯕ ꯏꯝꯄꯦꯛ ꯑꯗꯨꯒ ꯋꯥꯍꯩꯁꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯆꯧꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦꯀꯣ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯀꯣꯛꯊꯣꯛ ꯑꯃ ꯂꯩꯌꯦꯕ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯅꯦꯕ ꯁꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯤꯂꯤꯌꯟ ꯕꯤꯂꯤꯌꯟꯗ ꯃꯥ ꯆꯠꯂꯤꯕꯗꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯆꯠꯂꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏꯕ ꯂꯨꯍꯣꯡꯕ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯍꯥꯏꯕꯅꯤꯗ ꯊꯦꯡꯅꯔꯦꯕ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯂꯥꯏꯔꯕ ꯑꯃ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯂꯥꯏꯔꯕ ꯑꯃ ꯂꯨꯍꯣꯡꯕꯗꯨꯗ ꯂꯥꯛꯄ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄ ꯂꯥꯏꯔꯕ ꯑꯃꯗꯗꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯥꯏꯕ ꯍꯣꯏ ꯃꯥꯒꯤ ꯏꯄꯥꯅ ꯀꯩꯔꯥꯛ ꯊꯥꯔꯝꯕꯗꯨꯕꯨ ꯑꯩ ꯊꯥꯔꯝꯗꯦꯗꯅ ꯑꯩ ꯄꯨꯟꯁꯤꯕꯨ ꯇꯣꯛꯄ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯀꯧꯋꯦꯕ ꯑꯗꯨꯁꯨ ꯈꯟꯕꯤꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯌꯥꯝꯅ ꯍꯣꯡꯗꯕ ꯂꯩ ꯅꯨꯄꯤ ꯃꯆꯥ ꯌꯥꯝ ꯍꯣꯡꯗꯕ ꯂꯩ ꯃꯁꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯃꯥꯅ ꯈꯟꯖꯕ ꯄꯥꯔꯠꯅꯔ ꯐꯪꯗꯕꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯇꯧꯕꯗꯕꯨ ꯄꯥꯔꯠꯅꯔ ꯑꯅꯤꯒꯤ ꯃꯔꯛꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯂꯩꯅꯗꯦꯗꯤ ꯑꯃꯗ ꯍꯥꯏꯔꯨꯔꯒꯁꯨ
ꯑꯩꯈꯣꯏ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯗ ꯑꯩꯗꯤ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯎꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯏꯄꯥꯅꯗꯤ ꯏꯃꯥꯅꯗꯤ ꯑꯩꯒꯤꯗꯤ ꯀꯥꯡꯊꯣꯜ ꯑꯃ ꯐꯥꯎꯕ ꯎꯟꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯒꯗꯧꯔꯤꯕꯅꯤ ꯊꯛ ꯊꯛ ꯅꯤꯛꯀꯗꯧꯔꯤꯕꯅꯤ ꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯍꯣꯡꯗꯣꯏꯅꯣ ꯀꯥꯏꯅ ꯈꯟꯕ ꯅꯨꯄꯤ ꯃꯆꯥ ꯂꯩꯇꯕ ꯅꯠꯇꯦꯕ ꯀꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯙꯟꯖꯣꯏꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯁꯤ ꯑꯞꯇꯔ ꯂꯥꯟꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯊꯅꯨꯡ ꯌꯧꯅ ꯆꯪꯈ꯭ꯔꯕꯅꯦꯕ ꯂꯣꯡꯍꯨꯟ ꯇꯧꯈ꯭ꯔꯦꯕ ꯇꯧꯈ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯐꯤꯕꯝ ꯇꯥꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯏꯟ ꯑ ꯁꯣꯔꯠ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯏꯝꯄꯦꯛꯇꯨ ꯌꯥꯝ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯐꯔꯇꯤꯂꯤꯇꯤꯒꯤ ꯔꯦꯠ ꯑꯁꯤ ꯃꯁꯥꯅ ꯍꯟꯊꯔꯛꯄ ꯇꯥꯕꯅꯦꯕ ꯑꯗ ꯑꯩ ꯑꯃꯇꯪꯒ ꯑꯩꯅ ꯄꯟꯖꯍꯟꯅꯤꯡꯕꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯅꯪꯅ ꯀꯔꯤ ꯀꯔꯃ ꯇꯧꯔꯛꯇꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯁꯨꯛ ꯋꯥꯔꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯅꯍꯥꯟꯃꯨꯛ ꯃꯄꯣꯛꯁꯤ ꯀꯅꯥ ꯈꯪꯒꯦ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏ ꯑꯩꯒꯤ ꯃꯄꯣꯛꯁꯤꯕꯨ ꯃꯊꯪꯗ ꯑꯩ ꯄꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯛꯑꯣꯏꯗ꯭ꯔꯥ ꯑꯩ ꯀꯗꯥꯏ ꯆꯠꯈꯤꯗꯣꯏꯅꯣ ꯀꯔꯤ ꯑꯣꯏꯈꯤꯗꯣꯏꯅꯣ ꯀꯅꯥꯁꯨ ꯍꯥꯏꯉꯝꯄꯣꯟꯇꯦ ꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯊꯥꯖꯅꯕꯤꯗ ꯋꯥꯔꯤꯗ ꯂꯥꯏꯔꯤꯛꯇꯗꯤ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯁꯨ ꯂꯩꯌꯦꯕ ꯑꯩꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯑꯐꯕ ꯀꯟꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯕ ꯑꯩ ꯅꯨꯄꯤ ꯑꯣꯏꯔꯕ ꯑꯩꯅ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯐꯖꯅ ꯌꯨꯝ ꯄꯥꯟꯕ ꯑꯗꯨꯒ ꯏꯆꯥ ꯃꯇꯤꯛ ꯆꯥꯕ ꯄꯣꯛꯄ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯆꯥ ꯅꯨꯄꯥꯗꯨ ꯀꯠꯊꯣꯛꯄ ꯏꯆꯥ ꯅꯨꯄꯤꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯕꯛ ꯇꯧꯕ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯥꯜꯍꯧꯔꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯗꯨꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯗ ꯑꯗꯨ ꯃꯇꯤꯛ ꯆꯥꯕ ꯃꯆꯥ ꯄꯣꯛꯄ ꯀꯧꯋꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯤꯁꯛ ꯑꯗꯣ ꯃꯄꯣꯛ ꯐꯕ ꯀꯧꯋꯦꯕ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯃꯥꯅ ꯄꯣꯛꯎ ꯇꯥꯔꯒꯗꯤ ꯅꯪꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯃꯇꯤꯛ ꯆꯥꯕ ꯅꯆꯥ ꯄꯣꯛꯑꯝꯃꯤ ꯅꯆꯥ ꯅꯨꯄꯤ ꯄꯣꯛꯑꯝꯃꯤ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯃꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯃꯄꯣꯛ ꯇꯧꯕ ꯂꯩꯇꯦ ꯍꯥꯏꯅꯩ ꯍꯥꯏꯅ ꯁꯤ ꯂꯥꯏꯔꯤꯛꯇꯕꯨ ꯊꯦꯡꯅꯩꯌꯦꯕ ꯑꯩꯈꯣꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯝꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯁꯤꯃ ꯌꯥꯔꯤꯉꯩ ꯃꯤꯅꯤꯃꯥꯏꯁ ꯇꯧꯕꯤꯔꯣ ꯇꯧꯗꯕ ꯌꯥꯗꯕ ꯇꯧꯁꯤ ꯐꯤꯖꯟ ꯈꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯈꯟꯕꯤꯌꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯀꯦ ꯑꯩ ꯑꯃꯇꯪꯒ ꯊꯝꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯥ ꯗꯂꯥꯟ ꯑꯋꯥꯡꯕ ꯌꯥꯝꯅ ꯂꯩꯔꯦ ꯑꯉꯛꯄ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯇꯣꯡꯁꯤ ꯑꯗꯨꯁꯨ ꯀꯩꯗꯧꯕꯩ ꯇꯣꯡꯉꯣꯏꯗꯣꯏꯅꯣ ꯌꯨꯝ ꯑꯋꯥꯡꯕꯁꯨ ꯑꯩꯈꯣꯏ ꯁꯥꯁꯤ ꯌꯥꯎꯁꯤ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩ ꯌꯨꯝꯁꯥ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯃꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯤꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯐꯖꯈ꯭ꯔꯦꯗ ꯃꯩꯇꯩ ꯌꯨꯝꯁꯥꯁꯦ ꯍꯥꯏꯔꯤꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤ ꯅꯨꯡꯗ ꯑꯩꯈꯣꯏ ꯑꯝꯇ ꯆꯪꯁꯤꯟꯖꯦ ꯀꯜꯆꯔ ꯏꯁ ꯗ ꯀꯩꯅꯣꯅꯦꯕ ꯑꯥꯎꯇꯔ ꯑꯦꯛꯁꯄ꯭ꯔꯦꯁꯟꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯕꯁꯤꯅ ꯃꯤꯅꯤꯡ ꯑꯣꯐ ꯗꯤ ꯀꯜꯆꯔꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯌꯥꯝ ꯂꯨꯕ ꯋꯥꯐꯝ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯀꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯍꯣꯡꯕꯤꯌꯨ ꯑꯗꯨꯒ ꯆꯥꯎꯅ ꯍꯣꯡꯉꯨꯁꯤ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯂꯩꯕ ꯄꯩꯁꯥ ꯈꯔ ꯄꯥꯏꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯊꯨꯒꯥꯏꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯗꯤ ꯈꯔ ꯍꯦꯟꯅ ꯁꯦꯟ ꯄꯥꯏꯕ ꯑꯗꯨꯒ ꯈꯔ ꯍꯦꯟꯅ ꯑꯦꯛꯁꯄꯦꯟ ꯇꯧꯕ ꯉꯝꯕ ꯌꯥꯝꯅ ꯂꯥꯏꯅ ꯁꯦꯟ ꯐꯪꯕ ꯀꯥꯡꯕꯨꯁꯤꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩ ꯑꯁꯨꯃꯥꯏꯅ ꯂꯧꯖꯒꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕꯗꯒꯤ ꯀꯥꯕꯛ ꯃꯇꯨꯡ ꯏꯟꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯨ ꯆꯠꯅꯕꯤ ꯑꯣꯟꯊꯣꯔꯛꯄꯅꯦꯅ ꯑꯩꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯤꯇꯪ ꯍꯟꯊꯕꯤꯔꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯧꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠꯀꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯟꯚꯦꯁ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯏꯟꯚꯦꯁ ꯇꯧꯕꯒꯤ ꯑꯦꯀꯥꯎꯟꯇꯣ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯑꯗꯨꯅ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕꯤꯌꯨ ꯑꯉꯥꯡ ꯄꯣꯛꯄꯤꯌꯨ ꯑꯩꯈꯣই ꯃꯁꯤꯡ ꯌꯥꯝ ꯍꯟꯊꯔꯕꯅꯤ ꯃꯁꯤꯡ ꯍꯟꯊꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃ ꯑꯩꯈꯣꯏ ꯁꯨꯝ ꯊꯦꯡꯅꯈꯤꯅꯤ ꯉꯁꯤꯗꯤ ꯑꯩ ꯏꯆꯥ ꯑꯃꯇꯪ ꯄꯣꯛꯑꯦ ꯑꯅꯤꯇꯪ ꯄꯣꯛꯑꯦ ꯑꯗꯨꯅ ꯒꯃꯦꯟꯅ ꯐꯥꯎꯕꯗ ꯑꯣꯖꯥ ꯏꯟꯁꯦꯟꯇꯤꯞ ꯑꯦꯋꯥꯔꯗ ꯄꯤꯗꯅ ꯃꯗꯒꯤ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯤ ꯍꯦꯟꯀꯠꯇꯅ ꯈꯣꯠꯀꯠꯇꯅ ꯇꯧꯔꯝꯃꯤꯕꯅꯤꯀꯣ ꯁꯦ ꯃꯁꯤ ꯂꯥꯡ ꯑꯃꯅꯦꯅ ꯂꯧꯋꯦꯕ ꯑꯩꯗꯤ ꯃꯁꯤ ꯂꯥꯡ ꯑꯃꯅꯦ ꯑꯩꯈꯣꯏ ꯇ꯭ꯔꯦꯞ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯂꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯥꯒꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯤꯅ ꯃꯥꯒꯤ ꯏꯟꯀ꯭ꯔꯤꯃꯦꯟ ꯍꯦꯟꯅ ꯐꯪꯅꯅꯕꯒꯤ ꯑꯗꯨꯒꯤꯅꯦ ꯍꯥꯏꯗꯅ ꯇꯧꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯤꯡꯁꯦ ꯂꯥꯜꯂꯦꯁꯤ ꯍꯧꯖꯤꯛ ꯂꯣꯏ ꯈꯪꯉꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤ ꯌꯥꯝ ꯄꯣꯛꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯉꯝꯕ ꯊꯥꯛꯇꯗꯤ ꯄꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ